ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯅꯤꯄꯨꯔ ꯏꯟꯇꯔꯇꯦꯟꯃꯦꯟ ꯆꯦꯅꯦꯜꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯁꯨꯡ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ꯫ ꯃꯍꯧꯁꯥꯒꯨꯝ ꯉꯁꯤꯁꯨ ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯕ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯅ ꯍꯥꯞꯄꯤꯔꯛꯄ ꯔꯤꯌꯟ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯅꯧꯕ ꯑꯃꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯂꯥꯟꯊꯣꯛꯆꯔꯛꯄ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯗ ꯉꯥꯛꯄꯤꯅꯕ ꯍꯥꯏꯖꯔꯤ꯫ ꯐꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯋꯥꯔꯤꯁꯤ ꯍꯧꯅꯕ ꯇꯧꯖꯔꯒꯦ꯫ ꯃꯌꯥꯝꯗ ꯑꯩꯅ ꯉꯁꯤ ꯇꯥꯍꯟꯖꯒꯗꯕ ꯋꯥꯔꯤꯁꯤ ꯉꯁꯤ ꯉꯔꯥꯡꯗ ꯊꯣꯛꯈꯤꯕ ꯋꯥꯔꯤꯃꯛꯇꯤ ꯅꯠꯆꯗꯦ꯫ ꯋꯥꯔꯤꯁꯤ ꯌꯥꯝꯅ ꯀꯨꯏꯔꯕ ꯃꯇꯝ ꯑꯃꯗ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯑꯗꯨꯒ ꯋꯥꯔꯤꯁꯤꯅ ꯕꯕꯥꯅ ꯑꯩꯈꯣꯏꯗ ꯂꯤꯕꯤꯔꯛꯄ ꯋꯥꯔꯤ ꯑꯣꯏꯗꯣꯔꯤꯕꯅꯤ꯫ ꯕꯕꯥꯒꯤ ꯃꯤꯡꯅ ꯑꯖꯤꯠ ꯀꯧꯏ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯈꯨꯡꯒꯪ ꯂꯩꯀꯥꯏ ꯑꯁꯤꯗ ꯈꯣꯏ ꯌꯥꯝꯅ ꯂꯣꯛꯀꯟꯕ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯃꯤꯡꯁꯨ ꯈꯣꯏꯔꯦꯟ ꯇꯣꯝꯕ ꯍꯥꯏꯔꯒ ꯈꯪꯅꯩ꯫ ꯃꯤꯑꯣꯏ ꯑꯁꯤꯒ ꯕꯕꯥꯒꯁꯨ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯔꯝꯃꯤ꯫ ꯕꯕꯥꯒ ꯃꯣꯏꯁꯤ ꯃꯇꯝ ꯄꯨꯝꯕꯗ ꯑꯗꯨꯝ ꯈꯣꯏ ꯂꯣꯛꯄ ꯆꯠꯃꯤꯟꯅꯔꯝꯃꯤ꯫ ꯄꯨꯄꯨ ꯑꯕꯣꯛꯅꯗꯤ ꯕꯕꯥꯗ ꯏꯕꯨꯡꯉꯣ ꯑꯗꯨꯃꯥꯏꯅ ꯆꯤꯡꯅꯨꯡ ꯃꯥꯅꯨꯡ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯈꯣꯏ ꯂꯣꯛꯄ ꯆꯠꯂꯤꯅꯤ ꯍꯥꯏꯗꯅ ꯄꯨꯡꯆꯠꯇ ꯆꯠꯂꯨꯅꯨ꯫ ꯃꯗꯨꯒꯤ ꯃꯍꯨꯠ ꯁꯟ ꯁꯖꯤꯛ ꯑꯣꯏꯅ ꯐꯥꯜꯂꯨꯆꯣ꯫ ꯆꯠꯀꯅꯨ ꯑꯗꯨꯒꯨꯝꯕ ꯊꯕꯛꯇꯣ ꯑꯩꯈꯣꯏ ꯄꯥꯝꯗꯦ ꯍꯥꯏꯔꯝꯃꯤ꯫ ꯕꯕꯥꯁꯨ ꯋꯥ ꯑꯃꯇ ꯈꯨꯝꯗꯦ ꯍꯧꯖꯤꯛꯀꯤ ꯈꯣꯏꯔꯦꯟ ꯇꯣꯝꯕ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤꯒ ꯕꯕꯥꯅꯤꯁꯦ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯕꯅꯤꯅ ꯑꯗꯨꯝ ꯌꯨꯝꯒꯤ ꯃꯤꯅ ꯊꯤꯡꯉꯒꯁꯨ ꯄꯨꯡꯆꯠꯇ ꯆꯠꯂꯝꯃꯤ꯫ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃꯗꯤ ꯕꯕꯥꯁꯦ ꯃꯃꯣꯡ ꯃꯍꯥ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯑꯗꯨꯅ ꯌꯨꯝꯗ ꯕꯕꯥꯁꯤ ꯏꯪꯈꯣꯜ ꯀꯣꯏꯗꯨꯅ ꯂꯩꯔꯤꯉꯩ ꯈꯣꯏꯔꯦꯟ ꯇꯣꯝꯕ ꯍꯥꯏꯔꯤꯕ ꯕꯕꯥꯒꯤ ꯃꯃꯥꯟꯅꯕ ꯑꯁꯤꯅ ꯕꯕꯥꯁꯦ ꯈꯣꯏ ꯂꯣꯛꯄ ꯆꯠꯂꯨꯁꯤ ꯍꯥꯏꯗꯅ ꯍꯧꯕ ꯂꯥꯛꯑꯝꯃꯤ꯫ ꯃꯗꯨꯗ ꯕꯕꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯏꯇꯥꯎ ꯇꯣꯝꯕ ꯉꯁꯤꯗꯤ ꯇꯣꯛꯑꯁꯤ ꯆꯠꯂꯒꯨꯝꯁꯤ꯫ ꯃꯪꯍꯥꯁꯦ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇꯦ꯫ ꯑꯗꯨꯅ ꯍꯌꯦꯡꯒꯨꯝꯕ ꯑꯣꯏꯅ ꯆꯠꯂꯁꯤ꯫ ꯅꯪꯁꯨ ꯉꯁꯤꯗꯤ ꯆꯠꯂꯨꯔꯅꯨ꯫ ꯑꯩꯒꯤ ꯃꯪꯗ ꯏꯕꯥꯅꯤꯁꯦ ꯂꯤꯟꯅ ꯆꯤꯛꯑꯦ ꯍꯥꯏꯗꯅ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯒ ꯏꯕꯥꯅꯤ ꯄꯨꯟꯅ ꯁꯤꯔꯦꯅꯁꯨ ꯇꯧꯔꯝꯃꯤ꯫ ꯋꯥꯔꯤ ꯑꯣꯏꯅ ꯇꯝꯕꯗ ꯀꯔꯤꯁꯨ ꯈꯟꯗꯕꯒꯤ ꯋꯥꯅꯤ꯫ ꯑꯩꯅ ꯃꯪ ꯑꯗꯨꯗ ꯎꯈꯤꯕ ꯃꯇꯧ ꯑꯗꯨꯗꯤ ꯑꯀꯤꯕꯒꯤ ꯃꯁꯛꯅꯤ꯫ ꯑꯗꯨꯅ ꯏꯇꯥꯎ ꯇꯣꯝꯕ ꯉꯁꯤꯗꯤ ꯆꯠꯂꯒꯨꯝꯁꯤ꯫ ꯑꯩꯁꯨ ꯉꯁꯤꯗꯤ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯑꯔꯣꯏꯒꯦ ꯍꯥꯏꯔꯝꯃꯤ꯫ ꯕꯕꯥꯅ ꯑꯗꯨꯝꯅ ꯍꯥꯏꯕꯗꯨꯗ ꯈꯣꯏꯔꯦꯟ ꯇꯣꯝꯕꯅ ꯑꯃꯨꯛ ꯁꯨꯝꯅ ꯀꯨꯝꯃꯛꯏ, ꯍꯦꯔꯥ ꯏꯇꯥꯎ ꯃꯪꯗ ꯂꯤꯟꯅ ꯆꯤꯛꯑꯝꯕꯗꯨ ꯃꯗꯨꯕꯨ ꯋꯥ ꯑꯣꯏꯅ ꯇꯧꯔꯗꯅ ꯃꯗꯨꯗꯤ ꯗꯥꯎꯗꯨꯝ ꯌꯥꯏ ꯍꯥꯏꯅꯕꯅꯤ꯫ ꯂꯥꯎ ꯃꯤꯅ ꯍꯥꯟꯈ꯭ꯔꯅꯤ꯫ ꯃꯃꯥꯡ ꯂꯩꯀꯥꯏꯒꯤ ꯇꯥꯏꯕꯣꯆꯥꯅ ꯃꯥꯅ ꯁꯤꯡ ꯆꯟꯕ ꯆꯠꯄꯗ ꯎꯔꯛꯄ ꯑꯣꯏꯔ ꯃꯥꯅꯤ꯫ ꯎꯖꯥꯎ ꯑꯗꯨ ꯌꯥꯝꯅ ꯋꯥꯡꯉꯤ ꯍꯥꯏ꯫ ꯃꯗꯨꯒꯤ ꯃꯊꯛꯇ ꯁꯧꯗꯨꯅ ꯂꯩꯍꯧꯔꯦ ꯍꯥꯏ꯫ ꯂꯥꯎ ꯃꯤꯅ ꯍꯥꯟꯗ꯭ꯔꯤꯉꯩ ꯏꯕꯥꯅꯤ ꯆꯠꯂꯒ ꯍꯦꯛꯇ ꯂꯣꯛꯎꯔꯁꯤ ꯍꯥꯏꯔꯝꯃꯤ꯫ ꯕꯕꯥꯅ ꯑꯃꯨꯛ ꯇꯣꯝꯕ ꯏꯇꯥꯎ ꯑꯩꯗꯤ ꯇꯜꯂꯦꯃꯦ ꯉꯁꯤꯗꯤ ꯑꯩ ꯇꯣꯛꯑꯒꯦꯗ꯫ ꯏꯇꯥꯎ ꯌꯨꯝꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯈꯔꯁꯨ ꯂꯩ꯫ ꯑꯗꯨꯅ ꯑꯩ ꯉꯁꯤꯗꯤ ꯆꯠꯂꯔꯣꯏ꯫ ꯅꯪ ꯁꯥꯎꯔꯅꯨ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯝꯅ ꯕꯕꯥꯒ ꯅꯨꯄꯥ ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯄꯨꯄꯨ ꯊꯣꯔꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯇꯣꯝꯕ ꯅꯨꯡꯊꯤꯟ ꯅꯨꯃꯤꯠ ꯆꯞ ꯌꯨꯡꯕꯁꯤꯗ ꯀꯔꯥꯏꯗ ꯑꯃꯨꯛ ꯆꯠꯂꯨꯒꯦ ꯍꯥꯏꯔꯤꯅꯣꯅꯦ? ꯈꯣꯏ ꯂꯣꯛꯄ ꯆꯠꯂꯨꯒꯦ ꯍꯥꯏꯔꯤ ꯅꯠꯇ꯭ꯔꯣ? ꯇꯧꯅꯨꯀꯣ ꯃꯗꯨꯒꯨꯝꯕ ꯊꯕꯛꯇꯣ ꯏꯄꯥꯗꯤ ꯀꯌꯥ ꯄꯥꯝꯗꯦ꯫ ꯅꯪꯁꯨ ꯅꯨꯄꯤ ꯑꯉꯥꯡ ꯊꯤꯔꯦ ꯅꯆꯥꯁꯨ ꯐꯅ ꯆꯥꯎꯔꯦ꯫ ꯑꯗꯨꯒꯨꯝꯕ ꯊꯕꯛꯇꯣ ꯇꯧꯗꯣꯏ ꯁꯔꯨꯛ ꯀꯥꯟꯅꯕ ꯊꯕꯛ ꯑꯣꯏꯅ ꯁꯨ ꯅꯣꯝꯃꯨ꯫ ꯑꯩꯈꯣꯏꯒꯤꯁꯤꯁꯨ ꯅꯨꯄꯤ ꯑꯃ ꯊꯤꯖꯤꯟꯕꯤꯔꯅꯤ꯫ ꯑꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯉꯥꯡꯅ ꯁꯛꯅꯕ ꯑꯃꯠꯇ ꯌꯥꯗ꯭ꯔꯦ꯫ ꯃꯥꯒꯤ ꯅꯨꯄꯤꯅ ꯑꯣꯏꯅ ꯁꯦꯟꯅꯖꯔꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯕꯕꯥꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯍꯧꯖꯤꯛꯀꯤ ꯈꯣꯏꯔꯦꯟ ꯇꯣꯝꯕꯗꯣ ꯏꯀꯥꯏꯗꯅ ꯕꯕꯥꯗ ꯏꯇꯥꯎ ꯅꯈꯣꯏ ꯕꯥꯖꯤꯅ ꯉꯥꯡꯉꯛꯑꯦ ꯑꯩ ꯏꯀꯥꯏꯔꯦ꯫ ꯑꯗꯨꯅ ꯑꯩ ꯆꯠꯂꯒꯦ ꯏꯇꯥꯎ꯫ ꯅꯪ ꯑꯩꯒ ꯆꯠꯂꯒꯗꯤ ꯋꯥꯈꯜ ꯃꯥꯟꯅꯩ꯫ ꯆꯠꯃꯤꯟꯅꯕꯁꯨ ꯅꯨꯡꯉꯥꯏ ꯇꯧꯕꯅꯤ꯫ ꯐꯔꯦ ꯐꯔꯦ ꯑꯩ ꯑꯁꯥꯏꯗ ꯀꯅꯥ ꯀꯅꯥ ꯊꯦꯡꯅꯒꯦ ꯌꯦꯡꯉꯒꯦ꯫ ꯃꯤ ꯑꯃꯒ ꯆꯠꯂꯨꯔꯒꯦ ꯅꯪꯁꯨ ꯂꯩꯍꯧꯔꯣ ꯍꯥꯏꯔꯝꯃꯤ꯫ ꯕꯕꯥꯅ ꯑꯃꯨꯛ ꯍꯣꯏ ꯍꯣꯏ ꯏꯇꯥꯎ ꯑꯩ ꯊꯣꯡꯒꯥꯟꯐꯧ ꯊꯤꯟꯗꯣꯛꯀꯦ꯫ ꯅꯪ ꯁꯥꯎꯅꯨꯀꯣ ꯍꯥꯏꯗꯅ ꯕꯕꯥꯅ ꯅꯨꯄꯥꯗꯨ ꯊꯣꯡꯒꯥꯟꯐꯧ ꯊꯤꯟꯗꯣꯛꯄꯤꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯣꯡꯍꯦꯛ ꯉꯥꯟꯕꯒ ꯕꯕꯥꯅ ꯁꯟ ꯆꯦꯟꯕ ꯆꯠꯄꯗ ꯈꯣꯏꯔꯦꯟ ꯇꯣꯝꯕꯅ ꯕꯕꯥꯒꯤ ꯃꯇꯨꯡꯗ ꯀꯧꯗꯨꯅ ꯆꯦꯜꯂꯛꯈꯤ꯫ ꯑꯗꯨꯒ ꯕꯕꯥꯗꯤ ꯏꯇꯥꯎ ꯂꯥꯛꯑꯣ ꯉꯔꯥꯡ ꯑꯩꯅ ꯍꯥꯏꯕꯗꯣ ꯃꯗꯨ ꯆꯠꯂꯨꯔꯁꯤ꯫ ꯅꯪꯒꯤ ꯁꯟ ꯑꯁꯤꯅ ꯑꯁꯥꯏꯗ ꯉꯥꯏꯍꯥꯛ ꯊꯅꯝꯃꯨ꯫ ꯉꯁꯥꯏ ꯐꯥꯎꯗꯤ ꯂꯩꯍꯧꯔꯤ ꯍꯥꯏ꯫ ꯃꯤꯅ ꯎꯗ꯭ꯔꯤꯕ ꯃꯥꯜꯂꯤ ꯍꯥꯏꯔꯝꯃꯤ꯫ ꯕꯕꯥꯅ ꯑꯃꯨꯛ ꯀꯩꯅꯣ ꯍꯥꯏꯁꯤꯕꯨ ꯅꯪ ꯉꯔꯥꯡ ꯆꯠꯇ꯭ꯔꯕꯣ? ꯑꯣ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯂꯥꯛꯑꯣ ꯏꯕꯥꯅꯤ ꯆꯠꯂꯨꯔꯁꯤ ꯍꯥꯏꯗꯅ ꯕꯕꯥꯁꯨ ꯅꯨꯡꯉꯥꯏꯔꯛꯇꯕꯗꯒꯤ ꯄꯨꯟꯅ ꯆꯤꯡꯂꯣꯝꯗ ꯈꯣꯏ ꯂꯣꯛꯄꯗꯨ ꯀꯥꯈꯠꯃꯤꯟꯅꯔꯝꯃꯤ꯫ ꯅꯨꯃꯤꯠꯇꯨꯁꯨ ꯕꯕꯥꯁꯤ ꯃꯃꯤꯠ ꯌꯥꯝꯅ ꯆꯣꯡꯉꯝꯃꯤ꯫ ꯑꯗꯨꯕꯨ ꯈꯣꯏꯔꯦꯟ ꯇꯣꯝꯕꯅ ꯁꯨꯝ ꯍꯧꯃꯟꯕꯗꯨꯗ ꯄꯨꯟꯅ ꯑꯗꯨꯝ ꯆꯠꯃꯤꯟꯅꯔꯝꯃꯤ꯫ ꯁꯨꯝ ꯆꯤꯡ ꯃꯊꯛꯇ ꯀꯥꯔꯛꯄꯗꯨꯗ ꯆꯥꯎꯔꯕ ꯎꯖꯥꯎ ꯑꯃꯒꯤ ꯃꯊꯛꯇ ꯑꯋꯥꯡꯕꯗꯨꯗ ꯈꯣꯏꯔꯦꯟꯁꯨ ꯖꯧ ꯂꯥꯎꯅ ꯃꯀꯣꯟ ꯁꯥꯗꯨꯅ ꯂꯩꯔꯝꯕ ꯊꯦꯡꯅꯔꯝꯃꯤ꯫ ꯈꯣꯏꯔꯦꯟ ꯇꯣꯝꯕꯅ ꯏꯇꯥꯎ ꯐꯖꯔꯦꯍꯦ ꯁꯤꯗꯤ꯫ ꯑꯗꯨ ꯅꯪ ꯀꯥꯒꯦꯔꯥ ꯑꯩ ꯀꯥꯎꯔꯥ ꯍꯪꯉꯝꯃꯤ꯫ ꯕꯕꯥꯅ ꯑꯃꯨꯛ ꯏꯇꯥꯎ ꯑꯩꯗꯤ ꯀꯥꯔꯔꯣꯏ꯫ ꯉꯁꯤꯗꯤ ꯅꯪ ꯀꯥꯔꯣ꯫ ꯑꯩ ꯃꯈꯥꯗ ꯂꯩꯔꯒꯦ ꯍꯥꯏꯔꯝꯃꯤ꯫ ꯈꯣꯏꯔꯦꯟ ꯇꯣꯝꯕꯅ ꯑꯃꯨꯛ ꯍꯣꯏ ꯍꯣꯏ ꯑꯗꯨꯗꯤ ꯑꯩꯒꯤ ꯕꯦꯒꯁꯤꯗ ꯊꯧꯔꯤ ꯂꯩꯕꯅꯤ ꯃꯗꯨ ꯅꯪꯅ ꯄꯨꯊꯣꯔꯛꯎ꯫ ꯑꯩꯗꯤ ꯃꯩꯈꯨ ꯆꯪꯈꯠꯂꯛꯀꯦ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯁꯦ ꯐꯤꯠ ꯐꯥꯠꯇ ꯂꯣꯏꯔꯕ ꯃꯇꯨꯡ ꯈꯣꯏꯔꯦꯟ ꯇꯣꯝꯕ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯤꯗꯤ ꯎꯖꯥꯎ ꯑꯗꯨ ꯃꯇꯣꯟ ꯌꯧꯅꯕ ꯀꯥꯈꯠꯈ꯭ꯔꯦ꯫ ꯑꯗꯨꯒ ꯕꯕꯥꯗꯤ ꯃꯈꯥꯗ ꯃꯥꯒꯤ ꯑꯋꯥꯠ ꯑꯄꯥ ꯄꯤꯈꯠꯂꯛꯅꯕ ꯂꯩꯍꯧꯔꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯍꯧꯖꯤꯛꯀꯤ ꯈꯣꯏꯔꯦꯟ ꯇꯣꯝꯕ ꯍꯥꯏꯔꯤꯕ ꯅꯨꯄꯥꯗꯨ ꯆꯥꯎ ꯁꯥꯡꯂꯕ ꯋꯥꯡꯈ꯭ꯔꯕ ꯎ ꯃꯊꯛ ꯑꯗꯨꯗꯒꯤ ꯌꯥꯝꯂꯕ ꯈꯣꯏꯔꯦꯟꯁꯤꯡ ꯑꯗꯨꯅ ꯑꯣꯝꯁꯤꯜꯂꯒ ꯃꯁꯥꯗꯨ ꯃꯈꯥꯗ ꯇꯥꯔꯛꯈꯤ꯫
ꯂꯩꯃꯥꯏ ꯌꯧꯔꯐꯥꯎ ꯈꯣꯏꯔꯦꯟꯁꯤꯡ ꯑꯗꯨꯅ ꯎꯝꯁꯟꯗꯨꯅ ꯅꯨꯄꯥꯗꯨ ꯆꯦꯜꯂꯝꯃꯤ꯫ ꯕꯕꯥꯗꯁꯨ ꯈꯣꯏꯁꯤꯡ ꯑꯗꯨꯅ ꯆꯤꯛꯅꯕ ꯇꯥꯟꯅꯔꯛꯈꯤ꯫ ꯃꯗꯨꯗ ꯕꯕꯥꯁꯨ ꯃꯐꯝ ꯑꯃꯗ ꯆꯦꯟꯊꯣꯛꯇꯨꯅ ꯃꯩ ꯆꯪꯈꯠꯂꯒ ꯃꯃꯥꯟꯅꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯈꯣꯏꯔꯦꯟ ꯇꯣꯝꯕꯗꯤ ꯌꯦꯡꯍꯩꯗꯕ ꯐꯤꯚꯝ ꯑꯃꯗ ꯃꯈꯥꯗ ꯁꯤꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯀꯧ ꯉꯥꯡꯕꯁꯨ ꯑꯃꯠꯇ ꯇꯥꯈꯤꯗ꯭ꯔꯦ꯫ ꯃꯗꯨꯗ ꯕꯕꯥꯁꯨ ꯄꯥꯈꯠꯇꯅ ꯀꯞꯄꯝꯃꯤ꯫ ꯍꯦ ꯏꯁꯣꯔ, ꯀꯩꯅꯣ ꯉꯁꯤ ꯇꯧꯔꯤꯕ ꯃꯇꯧꯁꯤꯕꯣ? ꯑꯩꯕꯨ ꯃꯪꯅ ꯇꯥꯏꯕꯪꯅ ꯉꯔꯥꯡ ꯃꯪ ꯅꯨꯡꯉꯥꯏꯈꯤꯗꯦ, ꯉꯁꯤꯅ ꯃꯤꯠ ꯆꯣꯡꯈꯤ ꯍꯥꯏꯔꯤꯕꯗꯨ ꯃꯁꯤ ꯊꯣꯛꯅꯕꯒꯤ ꯑꯣꯏꯔꯦ ꯍꯥꯏꯗꯅ ꯕꯕꯥꯅ ꯃꯅꯥꯛ ꯀꯗꯥꯏꯗ ꯂꯩꯕ ꯃꯤ ꯇꯥꯅꯕ ꯀꯟꯅ ꯀꯟꯅ ꯀꯞꯄ ꯂꯥꯎꯕ ꯇꯧꯗꯨꯅ ꯀꯧꯔꯝꯃꯤ꯫ ꯐꯅ ꯀꯨꯏꯔꯐꯥꯎ ꯃꯐꯝ ꯑꯗꯥꯏꯗ ꯃꯤ ꯑꯃꯠꯇ ꯆꯪꯅꯔꯛꯈꯤꯗꯦ꯫ ꯀꯣꯟꯅ ꯁꯤꯡ ꯆꯟꯕ ꯂꯥꯛꯄ ꯒ꯭ꯔꯨꯞ ꯑꯃꯅ ꯕꯕꯥꯅ ꯂꯥꯎꯕꯗꯨ ꯇꯥꯕꯗꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯈꯤ꯫ ꯑꯗꯨꯒ ꯈꯣꯏꯔꯦꯟ ꯇꯣꯝꯕ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤ ꯃꯌꯥꯝ ꯆꯪꯗꯅ ꯌꯨꯝꯗ ꯄꯨꯊꯔꯛꯈꯤ꯫ ꯕꯕꯥꯒꯤ ꯋꯥꯈꯜꯗꯁꯨ ꯃꯥꯒꯤ ꯃꯔꯨꯞ ꯈꯣꯏꯔꯦꯟ ꯇꯣꯝꯕ ꯁꯤꯔꯦ ꯍꯥꯏꯗꯨꯅ ꯅꯤꯡꯉꯝꯃꯤ꯫ ꯃꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯃꯥꯒꯤ ꯅꯨꯄꯤ ꯑꯉꯥꯡꯁꯨ ꯑꯣꯏꯔꯝꯃꯤꯕ ꯃꯇꯧ ꯑꯗꯨꯗ ꯌꯥꯝꯅ ꯀꯞꯄꯝꯃꯤ꯫ ꯃꯥꯏꯕ ꯀꯧꯔꯨꯔꯒ ꯌꯦꯡꯕꯗꯁꯨ ꯈꯣꯏꯔꯦꯟ ꯇꯣꯝꯕ ꯃꯥꯏꯕꯅ ꯁꯤꯔꯦ ꯍꯥꯏꯔꯛꯈꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯈꯣꯏꯔꯦꯟ ꯇꯣꯝꯕ ꯃꯌꯥꯝꯅ ꯄꯣꯠꯂꯣꯏꯅꯕ ꯊꯧꯔꯥꯡ ꯄꯨꯝꯕ ꯂꯣꯏꯈ꯭ꯔꯦ꯫ ꯃꯇꯝ ꯑꯗꯨꯗꯗꯤ ꯆꯤꯡꯌꯥ ꯆꯤꯡꯈꯣꯡ ꯑꯃꯗ ꯑꯩꯈꯣꯏ ꯂꯩꯀꯥꯏ ꯈꯨꯜ ꯑꯁꯤꯒꯤ ꯑꯣꯏꯅ ꯄꯣꯠꯂꯣꯏꯔꯝꯃꯤ꯫ ꯕꯕꯥꯒꯤ ꯃꯃꯥꯟꯅꯕ ꯈꯣꯏꯔꯦꯟ ꯇꯣꯝꯕꯁꯤ ꯄꯣꯠꯂꯣꯏꯕ ꯍꯧꯔꯛꯄꯒꯤ ꯃꯇꯝ ꯑꯁꯥꯏꯗ ꯅꯣꯡ ꯑꯁꯤꯁꯨ ꯈꯪꯍꯧꯗꯅ ꯃꯪꯁꯤꯜꯂꯛꯈꯤ꯫ ꯃꯌꯥꯝꯁꯨ ꯅꯣꯡ ꯇꯥꯔꯛꯀꯗꯣꯔꯦ ꯍꯥꯏꯗꯅ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯒꯣꯔꯣꯡ ꯒꯣꯔꯣꯡ ꯃꯩ ꯊꯥꯕ ꯍꯧꯔꯛꯄꯗ ꯁꯤꯔꯤꯕꯗꯨ ꯀꯟꯅ ꯀꯟꯅ ꯅꯥꯍꯦꯔꯛꯄ ꯃꯈꯣꯜ ꯑꯃ ꯃꯌꯥꯝꯅ ꯇꯥꯔꯝꯃꯤ꯫ ꯃꯗꯨꯗ ꯃꯌꯥꯝꯁꯨ ꯄꯨꯡꯉꯛ ꯉꯛꯅꯔꯝꯃꯤ꯫ ꯀꯩꯅꯣꯍꯦ, ꯇꯧꯍꯩꯕ꯭ꯔꯥ ꯁꯤꯗꯤ ꯀꯝꯗꯧꯔꯤꯕꯖꯥꯠꯅꯣ ꯍꯥꯏꯗꯅ ꯄꯣꯠꯂꯣꯏꯐꯝ ꯑꯗꯨꯗ ꯅꯛꯅ ꯆꯪꯁꯜꯂꯨꯕꯗ ꯈꯣꯏꯔꯦꯟ ꯇꯣꯝꯕ ꯃꯩꯅꯨꯡ ꯑꯗꯨꯗꯒꯤ ꯃꯁꯥꯗꯨ ꯐꯝꯅ ꯐꯝꯅ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯛꯈꯤ꯫ ꯑꯗꯨꯒ ꯑꯩ ꯆꯥꯛꯑꯦ ꯍꯥꯏꯗꯅ ꯑꯀꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯃꯗ ꯍꯧꯒꯠꯂꯛꯀꯦ ꯇꯧꯔꯛꯏ꯫ ꯃꯇꯧ ꯑꯗꯨꯗ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏ ꯈꯔꯅ ꯁꯨꯝꯅ ꯍꯥꯏꯅꯔꯝꯃꯤ, ꯀꯩ ꯃꯇꯧꯅꯤꯒꯤ ꯁꯤꯗꯤ? ꯐꯣꯏꯗꯨꯅ ꯆꯤꯛꯄꯒꯤ ꯃꯍꯨ ꯃꯌꯥꯏꯗꯨ ꯃꯩꯅ ꯆꯥꯛꯄꯗꯒꯤ ꯃꯍꯨ ꯃꯌꯥꯏ ꯃꯥꯡꯈ꯭ꯔꯕ ꯃꯥꯜꯂꯤ꯫ ꯃꯈꯣꯏ ꯏꯃꯨꯡꯒꯤ ꯃꯤꯁꯨ ꯀꯌꯥ ꯌꯥꯎꯕ ꯎꯗꯦ꯫ ꯑꯗꯨꯅ ꯁꯤꯒꯤ ꯐꯤꯚꯝ ꯑꯁꯤꯗ ꯃꯥꯅ ꯍꯤꯡꯉꯒꯁꯨ ꯃꯑꯣꯡ ꯃꯔꯤꯜ ꯑꯃꯗꯤ ꯇꯥꯔꯔꯣꯏ꯫ ꯀꯅꯥꯅꯣ ꯑꯃ ꯆꯪꯁꯜꯂꯨ ꯑꯗꯨꯒ ꯃꯄꯨꯡ ꯐꯥꯅ ꯃꯊꯧ ꯃꯉꯝꯁꯦ ꯂꯣꯏꯁꯟꯈ꯭ꯔꯁꯤ ꯍꯥꯏꯔꯝꯃꯤ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯕꯕꯥꯗꯤ ꯃꯊꯃꯣꯏꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯎꯄꯥꯏꯁꯨ ꯂꯩꯇ ꯕꯕꯥꯗꯤ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯕ ꯃꯈꯩ ꯃꯥꯒꯤ ꯃꯃꯥꯟꯅꯕ ꯈꯣꯏꯔꯦꯟ ꯇꯣꯝꯕꯒꯤ ꯃꯇꯧ ꯑꯗꯨ ꯌꯦꯡꯕ ꯉꯝꯃꯝꯗꯦ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏ ꯑꯃꯅ ꯃꯈꯨꯠꯇ ꯁꯤꯡꯖꯪ ꯑꯃ ꯄꯥꯏꯔꯒ ꯃꯩ ꯂꯧꯐꯝꯗꯨꯗꯒꯤ ꯍꯧꯒꯠꯂꯛꯇꯨꯅ ꯋꯥꯅ ꯋꯥꯅ ꯑꯩ ꯆꯥꯛꯑꯦ ꯍꯥꯏꯔꯛꯄꯗꯨꯗ ꯃꯕꯨꯛ ꯋꯥꯏꯗ ꯁꯤꯡꯖꯪ ꯑꯗꯨꯅ ꯌꯥꯟꯊꯔꯝꯃꯤ꯫ ꯑꯗꯨꯝꯅ ꯁꯤꯡꯖꯪ ꯑꯗꯨꯅ ꯃꯕꯨꯛ ꯋꯥꯏꯗ ꯈꯥꯏꯕꯗꯨꯗ ꯑꯃꯨ ꯑꯃꯨꯕ ꯏꯁꯤꯡꯁꯤ ꯃꯄꯪ ꯃꯄꯪ ꯑꯗꯥꯏꯗ ꯄꯥꯏꯊꯣꯛꯑꯝꯃꯤ꯫ ꯃꯤ ꯑꯃ ꯑꯅꯤ ꯆꯪꯁꯜꯂꯛꯇꯨꯅ ꯑꯃꯨꯛ ꯄꯣꯠꯂꯣꯏꯔꯤꯕ ꯍꯛꯆꯥꯡ ꯑꯗꯨꯗ ꯁꯤꯡ ꯑꯆꯧ ꯑꯆꯧꯕꯁꯤꯡꯅ ꯑꯃꯨꯛ ꯅꯟꯁꯜꯂꯝꯃꯤ꯫ ꯑꯣꯏꯔꯤꯕ ꯃꯑꯣꯡ ꯃꯇꯧ ꯀꯌꯥꯗꯨꯗ ꯕꯕꯥꯗꯤ ꯌꯦꯡꯕ ꯉꯝꯃꯝꯗꯦ꯫ ꯄꯣꯠꯂꯣꯏꯐꯝ ꯑꯗꯨꯗ ꯕꯕꯥꯁꯦ ꯀꯞꯁꯨ ꯌꯥꯝꯅ ꯀꯞꯄꯝꯃꯤ꯫ ꯃꯗꯨꯗ ꯂꯩꯀꯥꯏꯒꯤ ꯃꯤꯅ ꯕꯕꯥꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯑꯗꯤ ꯅꯪꯁꯨ ꯅꯨꯡꯉꯥꯏꯔꯝꯃꯣꯏ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯈꯪꯉꯤ꯫ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯐꯤꯚꯝ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯃꯥꯕꯨ ꯃꯩꯅꯨꯡꯗꯒꯤ ꯃꯇꯧ ꯀꯝꯗꯧꯅ ꯂꯧꯊꯣꯛꯎꯅꯤ? ꯃꯥꯒꯤ ꯃꯔꯥꯏꯕꯛꯇ ꯁꯨꯝꯅ ꯊꯣꯛꯎ ꯇꯝꯃꯝꯕꯒꯤꯅꯤ꯫ ꯃꯥꯕꯨ ꯌꯦꯡꯉꯤꯕ ꯃꯥꯏꯕ ꯑꯗꯨꯁꯨ ꯐꯖꯅ ꯌꯦꯡꯗ꯭ꯔꯕꯣ? ꯃꯤꯍꯨꯟ ꯊꯥꯍꯨꯟ ꯌꯥꯎꯔꯤ ꯀꯥꯏꯁꯤ ꯀꯃꯥꯏꯅ ꯇꯧꯔꯤꯖꯥꯠꯅꯣ ꯈꯪꯗꯦꯅꯦ ꯍꯥꯏꯔꯝꯃꯤ꯫ ꯃꯤꯑꯣꯏ ꯈꯔꯅ ꯑꯃꯨꯛ ꯑꯗꯨꯏꯗꯁꯨ ꯑꯣꯏꯔꯝꯃꯣꯏꯗ, ꯈꯣꯏꯁꯤꯡꯗꯨꯅ ꯆꯤꯛꯈꯤꯕꯒꯤ ꯃꯁꯥ ꯃꯅꯨꯡꯗ ꯃꯍꯨꯁꯤꯡ ꯑꯗꯨ ꯌꯥꯎꯔꯝꯕꯒꯤꯅꯤ꯫ ꯃꯩꯅ ꯆꯥꯛꯊꯦꯔꯛꯄꯗꯨꯗ ꯃꯍꯨꯗꯨ ꯃꯥꯡꯈꯤꯕꯗꯨꯗ ꯇꯧꯔꯛꯄꯅꯤ꯫ ꯃꯃꯥꯡ ꯂꯩꯀꯥꯏꯗꯁꯨ ꯁꯤꯒ ꯆꯞ ꯃꯥꯟꯅꯅ ꯊꯧꯗꯣꯛ ꯑꯃꯁꯨ ꯊꯣꯛꯈꯤꯕ ꯌꯥꯎꯈ꯭ꯔꯦ꯫ ꯑꯗꯣ ꯅꯨꯄꯥꯗꯨ ꯄꯣꯠꯂꯣꯏꯕ ꯃꯌꯥꯏ ꯆꯜꯂꯛꯄꯗ ꯃꯌꯥꯝꯅ ꯃꯔꯥꯏꯕꯛ ꯌꯦꯡꯖꯔꯁꯅꯨ ꯍꯥꯏꯗꯅ ꯅꯨꯄꯥ ꯑꯗꯨ ꯃꯩꯅꯨꯡ ꯑꯗꯨꯗꯒꯤ ꯂꯧꯊꯣꯛꯎꯏ꯫ ꯀꯩꯁꯨ ꯀꯨꯏꯅ ꯍꯤꯡꯈꯤꯗꯦ, ꯅꯣꯡꯉꯥꯜꯂꯒ ꯑꯗꯨꯝ ꯂꯩꯈꯤꯗꯦ꯫ ꯑꯗꯨꯅ ꯉꯁꯤꯒꯤꯁꯤꯁꯨ ꯀꯔꯤꯁꯨ ꯀꯥꯟꯅꯔꯔꯣꯏ꯫ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯇꯧꯍꯧꯔꯤꯁꯤꯅ ꯐꯔꯦ ꯍꯥꯏꯅꯔꯝꯃꯤ꯫ ꯈꯣꯏꯔꯦꯟ ꯇꯣꯝꯕꯗ ꯈꯥꯏꯗꯈꯤꯕ ꯁꯤꯡꯖꯪ ꯃꯨꯔꯤ ꯃꯨꯔꯤ ꯇꯧꯕ ꯏ ꯄꯥꯕ ꯁꯤꯡꯖꯪ ꯑꯗꯨꯁꯨ ꯕꯕꯥꯒꯤ ꯃꯅꯥꯛꯇ ꯉꯥꯔꯒ ꯊꯝꯖꯤꯜꯂꯛꯈꯤ꯫ ꯃꯗꯨꯗ ꯕꯕꯥꯁꯨ ꯍꯩꯅꯔꯛꯇꯕꯗꯒꯤ ꯏꯁꯤꯡ ꯕꯥꯔꯇꯤꯟ ꯑꯃ ꯂꯧꯔꯨꯗꯨꯅ ꯁꯤꯡꯖꯪꯗꯨ ꯆꯥꯝꯊꯣꯛꯄꯤꯔꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯑꯃꯨꯛ ꯑꯁꯤꯕꯗꯨ ꯃꯩ ꯕ꯭ꯔꯪ ꯕ꯭ꯔꯪ ꯆꯥꯏꯕꯗꯨ ꯃꯩꯅꯨꯡ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯃꯈꯨꯠꯇꯨ ꯕꯪ ꯂꯥꯎꯅ ꯑꯃꯨꯛ ꯊꯤꯡꯒꯠꯂꯛꯈꯤ꯫ ꯍꯟꯗꯛꯁꯨ ꯃꯌꯥꯝꯁꯨ ꯄꯨꯡꯉꯛ ꯉꯛꯅꯔꯝꯃꯤ꯫ ꯀꯩꯅꯣꯅꯦ ꯉꯁꯤꯒꯤ ꯃꯑꯣꯡ ꯃꯇꯧꯁꯤꯕꯣ? ꯀꯤꯕ ꯑꯃꯕꯨ ꯌꯥꯎꯁꯜꯂꯛꯑꯦ꯫ ꯇꯣꯝꯕꯒꯤ ꯃꯊ꯭ꯋꯥꯏ ꯃꯃꯤꯁꯤ ꯑꯣꯟꯊꯣꯛꯅ ꯀꯟꯈ꯭ꯔꯦꯗ, ꯃꯥ ꯃꯁꯥꯁꯤ ꯁꯤꯅꯤꯡꯗ ꯆꯠꯈꯤꯕꯒ ꯃꯥꯟꯅꯔꯦ ꯇꯧꯔꯤꯁꯤ꯫ ꯆꯠꯂꯣꯁꯤ ꯀꯅꯥꯅꯣ ꯑꯃꯇ ꯁꯦꯝꯃꯨꯁꯨ ꯍꯥꯏꯅꯔꯝꯃꯤ꯫ ꯉꯁꯥꯏ ꯁꯤꯡꯖꯪ ꯄꯥꯏꯈꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯑꯃꯨꯛ ꯁꯤꯡꯖꯪ ꯑꯗꯨ ꯄꯥꯏꯈꯠꯂꯛꯄꯗ ꯃꯤꯑꯣꯏ ꯈꯔꯅ ꯑꯃꯨꯛ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯌꯥꯔꯦꯁꯦ ꯁꯤꯡꯖꯪꯗꯨꯅ ꯇꯧꯔꯨꯔꯅꯨ, ꯌꯦꯡꯕ ꯅꯨꯡꯉꯥꯏꯇ꯭ꯔꯦ꯫ ꯎꯖꯥꯎ ꯁꯤꯡꯇꯨꯞ ꯂꯩꯇ꯭ꯔꯕꯣ? ꯑꯗꯨꯅ ꯐꯠ ꯂꯥꯎꯅ ꯀꯟꯗꯧ, ꯅꯠꯇ꯭ꯔꯒ ꯅꯟꯊꯔꯒ ꯊꯝꯃꯨ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯁꯤꯡꯇꯨꯞ ꯑꯆꯧꯕ ꯑꯃꯅ ꯑꯃꯨꯛ ꯈꯨꯠꯁꯥ ꯑꯃ ꯊꯤꯡꯀꯠꯂꯛꯏꯕꯗꯨ ꯅꯟꯊꯔꯝꯃꯤ꯫ ꯑꯗꯨ ꯍꯦꯛ ꯂꯣꯏꯕꯒ ꯑꯃꯨꯛ ꯃꯩꯅꯨꯡ ꯑꯗꯨꯗꯒꯤ ꯋꯥꯅ ꯋꯥꯅ ꯑꯃꯨꯛ ꯅꯥꯍꯦꯔꯛꯈꯤ꯫ ꯃꯌꯥꯝꯁꯨ ꯍꯟꯗꯛꯇꯤ ꯀꯤꯕ ꯑꯃꯃꯝ ꯄꯣꯛꯅꯔꯝꯃꯤ꯫ ꯀꯩꯅꯣꯅꯦ, ꯃꯁꯥ ꯇꯪꯈꯥꯏ ꯌꯧꯗ꯭ꯔꯤꯕꯣ?
ꯃꯩꯗ ꯆꯥꯏꯕꯗꯨꯕꯨ ꯍꯥꯏꯗꯅ ꯃꯌꯥꯝꯁꯦ ꯄꯨꯛ ꯍꯧꯒꯠꯅꯔꯒ ꯌꯦꯡꯅꯔꯨꯕ ꯃꯇꯝꯗ ꯃꯩꯅ ꯂꯧꯔꯤꯕ ꯀꯟꯅ ꯄꯣꯂꯣꯏꯔꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯑꯗꯨꯃꯛ ꯇꯒ ꯇꯦꯛꯅ ꯂꯩꯕꯒꯤ ꯃꯑꯣꯡꯗ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯝꯅ ꯂꯩꯔꯝꯕꯗꯒꯤ ꯃꯌꯥꯝꯗꯨꯅ ꯑꯃꯨꯛ ꯁꯤꯡ ꯈꯔ ꯌꯥꯝꯅ ꯄꯨꯔꯛꯑꯣ, ꯃꯩꯁꯦ ꯈꯔ ꯍꯦꯟꯅ ꯊꯥꯒꯠꯁꯤ, ꯅꯣꯡꯁꯨ ꯃꯪꯁꯤꯜꯂꯛꯑꯦ, ꯀꯩꯅꯣ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯗ ꯇꯧꯔꯤꯁꯤꯕꯣ, ꯄꯨꯟꯁꯤꯗ ꯑꯃꯨꯛꯐꯥꯎ ꯁꯨꯃꯥꯏꯅ ꯊꯦꯡꯅꯗ꯭ꯔꯤ ꯍꯥꯏꯅꯔꯝꯃꯤ꯫ ꯃꯌꯥꯝꯅ ꯇꯧꯔꯤꯕꯗꯨ ꯕꯕꯥꯁꯨ ꯃꯨꯟꯅ ꯉꯛꯅ ꯑꯗꯨꯝ ꯌꯦꯡꯉꯒ ꯂꯩꯔꯝꯃꯤ꯫ ꯆꯤꯡꯌꯥꯒ ꯑꯣꯏꯔꯦ ꯑꯗꯥꯏꯗꯨ ꯇꯝꯅꯕꯒꯤ ꯃꯑꯣꯡ ꯃꯇꯧꯗ ꯃꯐꯝ ꯑꯗꯥꯏꯗꯨ ꯁꯣꯛꯄ꯭ꯔꯦ ꯄꯣꯂꯣꯏꯕ ꯌꯥꯎꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗ ꯇꯨꯡꯗꯒꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯈꯪꯏꯟ ꯍꯦꯛ ꯏꯜꯂꯛꯄ ꯑꯀꯤꯕ ꯃꯑꯣꯡ ꯃꯇꯧꯁꯦ ꯄꯣꯂꯣꯏꯔꯤꯉꯩ ꯃꯅꯨꯡ ꯑꯁꯤꯗ ꯍꯦꯛꯇ ꯇꯝꯅꯕꯒꯤ ꯃꯑꯣꯡꯗ ꯇꯧꯔꯛꯈꯤ꯫ ꯃꯝꯁꯨ ꯃꯝꯁꯤꯜꯂꯛꯑꯦ, ꯃꯌꯥꯝꯁꯨ ꯑꯉꯛꯄ ꯑꯃꯃꯝꯒ ꯑꯀꯤꯕ ꯐꯥꯎꯅꯔꯛꯄꯗꯒꯤ ꯃꯤ ꯈꯔꯗꯤ ꯍꯛꯆꯥꯡ ꯉꯝꯗ꯭ꯔꯦ ꯈꯔ ꯍꯥꯜꯂꯝꯃꯒꯦ ꯍꯥꯏꯖꯅꯔꯒ ꯀꯤꯕꯗꯒꯤ ꯃꯌꯨꯝꯗ ꯍꯟꯈꯤꯕꯁꯨ ꯌꯥꯎꯅꯔꯝꯃꯤ꯫ ꯑꯗꯨꯒ ꯈ꯭ꯋꯥꯏꯗꯒꯤ ꯉꯛꯂꯤꯕꯗꯤ ꯅꯨꯃꯤꯠꯇꯣ ꯆꯤꯡꯈꯣꯡ ꯑꯗꯥꯏꯗꯨ ꯈꯛ ꯅꯣꯡ ꯑꯁꯤ ꯁꯨꯝ ꯊꯤꯂꯤ ꯆꯨꯕ ꯍꯧꯔꯛꯏ ꯍꯥꯏ꯫ ꯑꯗꯨꯝꯅ ꯅꯣꯡꯁꯨ ꯊꯤꯂꯤ ꯆꯨꯔꯛꯄꯗꯒꯤ ꯄꯣꯂꯣꯏꯕꯗꯣ ꯃꯑꯣꯡ ꯃꯔꯤꯜ ꯑꯃ ꯇꯥꯗꯕ ꯍꯧꯔꯝꯃꯤ꯫ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨꯁꯨ ꯃꯩꯅꯨꯡ ꯑꯗꯨꯗ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯍꯦꯛꯇ ꯅꯥꯍꯦꯔꯛꯈꯤ꯫ ꯃꯩꯁꯨ ꯆꯥꯛꯄꯒꯤ ꯃꯍꯨꯠꯇ ꯔꯕꯔ ꯃꯩ ꯊꯥꯕꯒꯤ ꯃꯑꯣꯡꯗ ꯃꯩꯈꯨ ꯑꯃꯨꯕ ꯉꯥꯛꯇ ꯑꯣꯏꯅ ꯃꯐꯝ ꯑꯗꯥꯏꯗꯣ ꯃꯅꯝꯁꯨ ꯌꯥꯝꯅ ꯅꯝꯊꯤꯕꯗ ꯃꯌꯥꯝꯁꯦ ꯂꯩꯐꯝ ꯈꯪꯉꯝꯗꯦ꯫ ꯑꯗꯨꯃꯥꯏꯅ ꯑꯉꯛꯄ ꯑꯀꯤꯕ ꯃꯑꯣꯡ ꯃꯇꯧꯗꯨ ꯁꯨꯝ ꯇꯧꯔꯛꯄꯗꯒꯤ ꯄꯣꯂꯣꯏꯕ ꯌꯥꯎꯅꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯁꯨ ꯑꯃ ꯑꯅꯤ ꯍꯦꯛ ꯆꯠꯈꯤ, ꯑꯍꯨꯝ ꯃꯔꯤ ꯑꯃꯨꯛ ꯍꯧꯅꯔꯒ ꯑꯁꯥꯏꯐꯥꯎ ꯊꯣꯛꯑꯒꯦ ꯍꯥꯏꯔꯒ ꯍꯦꯛ ꯍꯜꯂꯛꯇ ꯃꯐꯝ ꯑꯗꯨ ꯃꯤꯑꯣꯏ 5-6 ꯃꯨꯛꯇ ꯉꯥꯏꯍꯧꯔꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯑꯁꯤꯕꯗꯣ ꯍꯛꯆꯥꯡ ꯇꯪꯈꯥꯏ ꯑꯃꯃꯨꯛꯇ ꯆꯥꯛꯀꯗꯕ ꯉꯥꯏꯔꯕ ꯃꯇꯝ ꯑꯗꯨꯗ ꯅꯣꯡ ꯑꯗꯨꯁꯨ ꯀꯟꯁꯤꯜꯂꯛꯄꯗꯒꯤ ꯃꯌꯥꯝꯁꯨ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯈꯪꯅꯔꯝꯗꯦ꯫ ꯆꯤꯡꯌꯥ ꯆꯤꯡꯈꯣꯡ ꯑꯗꯨꯗ ꯅꯣꯡ ꯍꯥꯡꯕ ꯉꯥꯏꯕ ꯑꯣꯏꯅ ꯕꯕꯥꯒ ꯃꯈꯣꯏ ꯃꯤ 6ꯃꯨꯛ ꯅꯣꯡ ꯆꯣꯠꯅ ꯁꯨꯝ ꯂꯦꯞꯄꯒ ꯂꯩꯔꯤꯉꯩ ꯄꯣꯂꯣꯏꯕꯒꯤ ꯁꯤꯡ ꯑꯗꯨ ꯇꯞꯅ ꯅꯤꯜꯂꯛꯈꯤ꯫ ꯍꯟꯗꯛꯇꯤ ꯃꯌꯥꯝꯁꯨ ꯀꯤꯖꯔꯛꯄꯗꯒꯤ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯑꯃ ꯑꯅꯤ ꯌꯥꯎꯔꯤꯕꯗꯨꯅ ꯕꯕꯥꯗ ꯑꯖꯤꯠ ꯌꯨꯝꯗ ꯍꯜꯂꯧꯔꯁꯤ ꯂꯥꯛꯎ, ꯃꯁꯤꯗꯤ ꯃꯑꯣꯡ ꯃꯔꯤꯜ ꯑꯃ ꯇꯥꯁꯤꯜꯂꯛꯇ꯭ꯔꯦ, ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯒ ꯑꯍꯜ ꯂꯃꯟ ꯃꯥꯏꯕꯤ ꯇꯧꯔꯒ ꯀꯔꯤ ꯇꯧꯁꯤꯒꯦꯗꯣ ꯇꯥꯟꯅꯔꯁꯤ, ꯉꯁꯤꯗꯤ ꯅꯪꯒꯤ ꯃꯔꯨꯞꯀꯤ ꯃꯊꯧ ꯃꯉꯝꯁꯤ ꯄꯥꯡꯊꯣꯛꯄꯁꯦ ꯃꯄꯨꯡ ꯐꯥꯕ ꯉꯝꯃꯣꯏꯗꯣꯔꯤ, ꯂꯥꯛꯎ ꯆꯠꯍꯧꯔꯁꯤ ꯍꯥꯏꯔꯛꯈꯤ꯫ ꯕꯕꯥꯗꯤ ꯊꯣꯛꯏꯕ ꯊꯧꯗꯣꯛ ꯀꯌꯥꯗꯨ ꯃꯪꯒ ꯆꯞ ꯃꯥꯟꯅꯔꯕꯅꯤꯅ ꯎꯪꯗꯨꯅ ꯆꯞ ꯌꯨꯡꯅ ꯂꯦꯞꯄꯒ ꯂꯩꯔꯝꯃꯤ꯫ ꯍꯛꯆꯥꯡ ꯑꯗꯨꯁꯨ ꯃꯩ ꯆꯥꯛꯄ ꯂꯦꯞꯈꯤꯕꯗꯒꯤ ꯃꯐꯝ ꯑꯗꯨ ꯃꯅꯝꯁꯤ ꯅꯝꯊꯤꯕ ꯍꯤꯡꯅꯝ, ꯌꯥꯝꯅ ꯍꯪꯒꯣꯏꯕ ꯃꯅꯝ ꯉꯥꯛꯇ ꯁꯨꯝ ꯅꯝꯃꯛꯄꯗꯒꯤ ꯕꯕꯥꯁꯨ ꯃꯁꯥꯗ ꯊꯨꯛ ꯂꯥꯎꯕ ꯑꯃ ꯄꯣꯛꯈꯤꯕꯗꯒꯤ ꯑꯗꯥꯏꯗ ꯕꯕꯥꯁꯦ ꯑꯣꯏꯔꯝꯃꯤ꯫ ꯃꯌꯥꯝꯅꯁꯨ ꯆꯠꯂꯁꯤ ꯍꯥꯏꯅꯔꯛꯄꯗꯒꯤ ꯄꯣꯂꯣꯏꯕ ꯃꯄꯨꯡ ꯐꯥꯗ꯭ꯔꯤꯉꯩ ꯀꯥꯏꯗꯅ ꯃꯌꯥꯝꯁꯦ ꯌꯨꯝ ꯌꯧꯅꯕ ꯆꯦꯟꯅꯔꯝꯃꯤ꯫ ꯂꯥꯞꯇꯛꯅ ꯕꯕꯥꯅ ꯇꯨꯡ ꯍꯥꯏꯐꯦꯠꯇꯪ ꯑꯣꯟꯊꯣꯛꯑꯒ ꯌꯦꯡꯉꯨꯕ ꯃꯇꯝꯗꯁꯨ ꯀꯥꯔꯨꯝ ꯇꯧꯕ ꯍꯛꯆꯥꯡ ꯇꯪꯈꯥꯏ ꯑꯃ ꯁꯤꯡ ꯂꯣꯡꯈꯠꯂꯤꯕ ꯃꯊꯛ ꯑꯗꯨꯗ ꯐꯝꯃꯒ ꯕꯕꯥꯗ ꯃꯨꯟꯅ ꯌꯦꯡꯉꯒ ꯂꯩꯔꯝꯃꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯃꯌꯥꯝꯁꯦ ꯌꯨꯝꯗ ꯌꯧꯍꯧꯔꯒꯗꯤ ꯍꯥꯏꯗꯅ ꯌꯨꯝ ꯌꯧꯅꯕ ꯂꯣꯏꯅ ꯆꯦꯟꯅꯔꯝꯃꯤ꯫ ꯕꯕꯥꯁꯨ ꯌꯨꯝꯗ ꯀꯞꯇꯨꯅ ꯎꯆꯤꯟ ꯅꯥꯆꯤꯟ ꯌꯧꯔꯛꯈꯤ꯫ ꯄꯨꯄꯨꯒ ꯑꯕꯣꯛꯀꯅꯁꯨ ꯕꯕꯥ ꯍꯜꯂꯛꯄꯗꯨꯗ ꯃꯩ ꯄꯨꯊꯣꯛꯄꯤꯔꯛꯇꯨꯅ ꯏꯔꯨ ꯂꯨꯖꯅꯕ ꯏꯁꯤꯡ ꯊꯥꯡꯗꯣꯛꯄꯤꯔꯛꯄꯗ ꯕꯕꯥꯒꯤ ꯃꯁꯥꯗꯨ ꯏꯆꯣꯠꯂꯝꯕꯗꯨꯗ ꯄꯨꯄꯨꯅ ꯕꯕꯥꯗ ꯑꯁꯨꯝꯅ ꯍꯪꯉꯝꯃꯤ, ꯀꯩꯅꯣ ꯏꯕꯨꯡꯉꯣ ꯏꯔꯨꯞꯄꯒ ꯀꯥꯔꯛꯑꯕꯣ, ꯌꯥꯔꯗ꯭ꯔꯣ ꯏꯁꯤꯡ ꯑꯁꯤꯕꯨ ꯍꯪꯉꯝꯃꯤ꯫ ꯑꯗꯨꯝꯅ ꯄꯨꯄꯨꯅ ꯍꯪꯕꯒꯤ ꯃꯔꯝꯗꯤ ꯆꯤꯡꯈꯣꯡ ꯑꯗꯥꯏꯈꯛ ꯅꯣꯡ ꯇꯥꯕ ꯑꯣꯏꯔꯝꯃꯤ, ꯈꯨꯜ ꯑꯗꯨꯗꯗꯤ ꯅꯣꯡ ꯇꯥꯔꯝꯗꯦ꯫ ꯕꯕꯥꯁꯨ ꯋꯥ ꯑꯃꯇ ꯉꯥꯡꯗꯦ, ꯇꯨꯃꯤꯟꯅ ꯂꯩ꯫ ꯄꯨꯄꯨꯅ ꯑꯃꯨꯛ ꯀꯩꯗꯧꯔꯒꯦ ꯏꯕꯨꯡꯉꯣ, ꯅꯁꯥꯗꯨꯕꯨ ꯇꯨꯐꯛ ꯇꯨꯐꯥꯏ ꯎꯪꯉꯒ ꯂꯩꯔꯤꯗꯨꯕꯣ, ꯑꯥꯗꯒꯤ ꯏꯔꯨꯞꯄꯕꯅꯤꯅ ꯅꯐꯤ ꯅꯔꯣꯟꯗꯣ ꯍꯣꯡꯊꯣꯛꯑꯣ ꯑꯗꯨꯒ ꯆꯥꯛ ꯆꯥꯊꯣꯛꯑꯣ ꯄꯣꯊꯥꯅꯕ ꯇꯧꯔꯣ ꯍꯥꯏꯔꯝꯃꯤ꯫ ꯕꯣꯕꯣꯛꯁꯨ ꯕꯕꯥꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯇꯨꯅ ꯌꯥꯔꯦꯁꯦ, ꯃꯥꯒ ꯂꯨꯅ ꯇꯤꯟꯅꯖꯕꯗꯨꯗ ꯅꯨꯡꯉꯥꯏꯇꯗꯅ ꯇꯧꯖꯔꯤꯅꯦ, ꯏꯕꯨꯡꯉꯣ ꯂꯥꯛꯑꯣꯁꯦ ꯆꯪꯉꯣ ꯍꯥꯏꯗꯅ ꯕꯕꯥꯒꯤ ꯃꯅꯥꯛꯇ ꯅꯛꯁꯜꯂꯨꯕꯗ ꯑꯕꯣꯛꯅ ꯃꯅꯝ ꯌꯥꯝꯅ ꯅꯝꯊꯤꯕ ꯃꯅꯝ ꯑꯃ ꯕꯕꯥꯒꯤ ꯃꯁꯥꯗꯒꯤ ꯆꯦꯜꯂꯛꯈꯤ꯫ ꯃꯗꯨꯗ ꯑꯕꯣꯛꯁꯨ ꯃꯁꯥꯗ ꯊꯨꯛ ꯂꯥꯎꯕ ꯑꯃ ꯄꯣꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯕꯕꯥꯗ ꯑꯃꯨꯛ, ꯀꯩꯅꯣ ꯏꯕꯨꯡꯉꯣ ꯅꯁꯥꯗꯨꯗꯤ ꯑꯣꯟꯊꯣꯛꯅ ꯅꯝꯊꯤꯈ꯭ꯔꯦꯗ, ꯀꯔꯤ ꯃꯅꯝꯅꯣ ꯑꯗꯨꯗꯤ, ꯂꯥꯛꯑꯣꯁꯦ ꯏꯁꯤꯡ ꯑꯁꯦꯡꯕꯁꯤꯅ ꯑꯃꯨꯛꯇꯪꯒ ꯅꯁꯥꯗꯨ ꯆꯥꯏꯊꯈꯣ, ꯃꯅꯝ ꯑꯁꯤꯗꯤ ꯅꯝꯊꯤꯕꯗ ꯂꯩꯇ꯭ꯔꯦ ꯍꯥꯏꯔꯝꯃꯤ꯫ ꯄꯨꯄꯨꯅ ꯑꯃꯨꯛ, ꯌꯥꯔꯦ ꯅꯨꯄꯤ ꯃꯁꯤ ꯅꯣꯏꯅ ꯈꯪꯉꯣꯏ, ꯏꯕꯨꯡꯉꯣ ꯅꯃꯥꯅ ꯍꯥꯏꯒꯨꯝ ꯁꯦ ꯏꯁꯤꯡ ꯑꯁꯦꯡꯕꯁꯤꯅ ꯅꯁꯥꯗꯨ ꯑꯃꯨꯛꯇꯪ ꯁꯦꯡꯅ ꯂꯨꯖꯊꯣꯛꯑꯣ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯕꯕꯥꯁꯨ ꯀꯤꯔꯨꯝ ꯇꯨꯡ ꯍꯥꯏꯐꯦꯠꯇꯪ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯉꯝꯃꯤ꯫ ꯃꯥꯒꯤ ꯃꯇꯨꯡꯗ ꯂꯩꯈꯤꯗꯕ ꯈꯣꯏꯔꯦꯟ ꯊꯣꯏꯕꯅ ꯂꯦꯞꯄꯒ ꯌꯦꯡꯉꯒ ꯂꯩꯕꯒꯤ ꯃꯑꯣꯡ ꯃꯇꯧꯗ ꯕꯕꯥꯒꯤ ꯃꯁꯥꯗ ꯐꯥꯎꯔꯝꯃꯤ꯫ ꯊꯣꯡꯒꯥꯜꯗ ꯕꯕꯥꯅ ꯁꯨꯝ ꯃꯨꯟꯅ ꯌꯦꯡꯉꯒ ꯂꯩꯕꯗꯨꯗ ꯄꯨꯄꯨ ꯑꯕꯣꯛꯅ, ꯏꯕꯨꯡꯉꯣ ꯀꯅꯥꯗꯅꯣ ꯅꯪꯅ ꯌꯦꯡꯉꯤꯗꯨꯕꯣ, ꯊꯣꯡꯒꯥꯟꯗ ꯀꯔꯤ ꯂꯩꯒꯦ ꯍꯪꯉꯝꯃꯤ꯫ ꯕꯕꯥꯁꯨ ꯑꯗꯨꯃꯛ ꯊꯣꯡꯒꯥꯜꯂꯣꯝꯗ ꯃꯃꯤꯠꯇꯣ ꯀꯨꯞꯇꯕ ꯃꯈꯩ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯀꯣꯟꯅꯗꯤ ꯕꯕꯥꯅ ꯄꯨꯄꯨ ꯑꯕꯣꯛꯇ, ꯏꯃꯥ ꯏꯁꯤꯡ ꯑꯗꯨ ꯀꯗꯥꯏ, ꯑꯩ ꯑꯥꯗꯒꯤ ꯏꯔꯨꯞꯂꯛꯇ꯭ꯔꯤ, ꯑꯗꯣ ꯉꯁꯤꯁꯦ ꯑꯩꯒꯤ ꯃꯪꯂ ꯕꯕꯥ ꯏꯃꯥ ꯍꯪꯉꯝꯃꯤ꯫ ꯄꯨꯄꯨ ꯑꯕꯣꯛꯅ ꯑꯃꯨꯛ, ꯃꯪ ꯅꯠꯇꯦ ꯇꯥꯏꯕꯪꯅꯤ, ꯏꯕꯨꯡꯉꯣ ꯅꯪꯒꯤ ꯋꯥꯈꯜꯗꯨꯁꯨ ꯀꯌꯥ ꯊꯣꯏꯗꯣꯛꯅ ꯈꯟꯖꯜꯂꯨꯔꯅꯨ, ꯂꯩꯃꯤꯟ ꯆꯥꯃꯤꯟꯅꯔꯝꯕ ꯂꯣꯏꯅ ꯇꯤꯟꯅꯔꯝꯕ ꯍꯥꯏꯕꯁꯤ
Nongma natraga nongmadi sumaina akhoi noi thajada loina kaina khidoi ngaktani nasadu karino khangdaba manam amasu seli irudo sengna mukta lujatho imanagi manungdagi hongtokpa yaba pudai gumba ama lokthoge hairamduna boboksu manungda sangakhi upuna mukondongi thongak sei singase amukta lonsalukige suibungo nangsu iru lujatho ko hairamduna upuna kondongi mapa hek yaurokpaga babada senkhiba namthiba manam madu amuk wangwang selakhi pupugi wakandasu kari manam nuni sibo isanupagi masadasu selhawi ado asaiduna amuka hena manam si chielisibu kari manam oiribazano hingnam I manam gumba namthiba manam gumnasu tawi sumna pupuna kondongi thungak seyedo amamam sumngak salingai kondongi wangmada soson prek bi ma leibagi mongda tawram pupusu wakandadi kaya thoidongna khanjalude kainone kondongi mapa sida kari amuk leirabazano ne haidana amutang nageta yengamaga upusu imungda sangakpada thaina matam aduda loiramba amubi haidana hui amubi ama leirami hai madugi huiduna thunga lomda mamito kuptabi adum munna yengaga lei hai aduga khangkhanguduna huidusu pukapta kapammi maduda pupu abongna kainone masigi huisina su kuibase kapata dri ngasi numisidana amuk khali sina hairame babasu irudu sengna luja thoga amutang thonga lomda wanthoktude yengamme aduga pupu abukta ima baba lao sangase haidana makoisi yum manungda sangminarame abong nasu baba de ibung sak thiraga thamlamlabane sakra sathu lao hairame baba na mo ima ngasi ge woina di sak sararoi ai chara helane nakojo patharoi su tumma sangage hairamduna baba su nuaita magi ka da sangame mapana na huyedu na pukapta kaptuna upuna thongna hangtoga huyedu seirame to he karino masigi huyesibo pukapta kappadana amupi nanglisei maruna sandarakani ko hairame huyedu so thonga lomda dum olaga phamaga kaptuna lei kona pupuna bukta somna hairame tupi dang sunga sidi mapan thorano aisu isa senga sije kharaki bagum tawi nasanu paga luna tinajarambadina poloi bakarak pasida mathwai mamidu matungde inarak pra khangdene ngasise mawang me tawi nangi huya movie so sukui pamatam si kaptraga thunga lomda olaga kaptuna leiribasine thunga na karino ma leiba male aide kire tum haurage nangsu nangi thokpa tungge rehipkera nangsu tahoro hairamaga pupude pamungda dum sangkre abong na mung hanu thangsida ngang na ngangda ba wangakta aisu tumani adu isanu pasi saksu sawya de matwai nuai traba male ai tumam dai sida magi manakta mukta sangbiru kige haidana bobong na babagi manakta sangame baba su pamungda longthoga akutu na marai bagda thamduna kappaga leiramme maduda bobong na ibungo tumdrebo thodok tubo mayam na hainabada nangna chatpada tawbani hainai adubu kamaina tawrino ne onthokpani da hairamme baba su tumina lei aduga tamna sumna kume ima aina de ngasi ngarang aigi mangyamna nuaite aduna salugum si haijabani ado mafam aduda itaw khoiren thoibade magi matam laktuna kauraba mali madi aida hauraga sannabada honarga leire aduga ima thoibagi poloibadu su mapung phana loisen kiba ngamdre singkhong aduda magi haksang tangkhai amadi maina sakpa wabadagi thamnamli ayeng amuk makha tana roiba mathau mangamdu pangtho kidoini wali hairame babana abukta adumna hairakpaduda kainone isaibu nangna ngangidubo nangidubo imada laknaribara natraga nasinna sum soirono na punghangda ngangira tawhide dumaina haidune hairame babana mo ima sengbane aina hairisi itaw to mado mayamna saningdana sakraba mali adunani ima aina ngasise aige mangla hangibado ayamna kijare ima aibo mikap amukta thonbiyo haidana babasi yamna kapame abong na mo ibungo isa kariso tawde adumaina kappa hungnabrane parese nang supatharo ayeng nungalaga na payang na ima isa koyahom amuk puna wari sarase isa su nungaitre haiba ima khangi tumutumo ima su tumasangi ko haidana bobok su baba na ngangi ba wahi sing aduda taba nungairakta ba wa yaurakpadagi adum na tawramni su khangdabanina bobok te phamungda dum tumasangame baba na phamungda matongda leiringai magi kama panthang baromda mi masum leibagi mong matawda su tawrame baba su numituda oiriba mong mataw kayado nungaita sung wakhal tawduna tumsan kiba su khangawramde
ꯅꯨꯃꯤꯠꯇꯨꯗ ꯄꯣꯂꯣꯏꯕ ꯃꯄꯨꯡ ꯐꯥꯍꯧꯗ꯭ꯔꯤꯕꯗꯨ ꯄꯣꯂꯣꯏꯕ ꯌꯥꯎꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯑꯒ ꯄꯥꯎ ꯇꯝꯕꯗ ꯑꯉꯛꯄ ꯑꯃꯃꯝꯁꯨ ꯑꯣꯏꯅꯔꯝꯃꯤ꯫ ꯕꯕꯥꯅ ꯍꯦꯛ ꯇꯨꯝꯊꯈꯤꯕꯒ ꯕꯕꯥꯒꯤ ꯃꯃꯪꯗꯁꯨ ꯃꯥꯒꯤ ꯃꯃꯥꯟꯅꯕ ꯈꯣꯏꯔꯦꯟ ꯇꯣꯝꯕ ꯂꯥꯛꯇꯨꯅ ꯕꯕꯥꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯏꯇꯥꯎ, ꯀꯔꯤꯒꯤꯅꯣ ꯑꯩ ꯁꯤꯁꯨ ꯁꯤꯗꯅ ꯅꯈꯣꯏ ꯃꯌꯥꯝꯅ ꯑꯩꯕꯨ ꯅꯝꯗꯅ ꯃꯩꯊꯛꯇ ꯂꯧꯔꯤꯕꯗꯤ? ꯃꯗꯨꯗ ꯅꯪꯅ ꯀꯔꯤꯒꯤꯅꯣ ꯃꯌꯥꯝꯕꯨ ꯈꯥꯝꯗ꯭ꯔꯤꯕꯗꯤ? ꯑꯩ ꯍꯧꯖꯤꯛꯁꯨ ꯁꯤꯗ꯭ꯔꯤ, ꯑꯩ ꯆꯤꯡꯈꯣꯡꯗ ꯏꯇꯣꯝꯇ ꯐꯝꯗꯨꯅ ꯂꯩꯔꯤ꯫ ꯏꯇꯥꯎ, ꯅꯪꯁꯨ ꯂꯥꯛꯑꯣ, ꯑꯩ ꯅꯪꯕꯨ ꯉꯥꯏꯔꯤ" ꯍꯥꯏꯗꯅ ꯕꯕꯥꯒꯤ ꯃꯃꯪꯗ ꯑꯀꯤꯕ ꯃꯇꯧ ꯑꯃꯗ ꯎꯔꯝꯃꯤ꯫ ꯕꯕꯥꯁꯨ ꯑꯗꯨꯝꯅ ꯃꯃꯪ ꯑꯗꯨꯗ ꯎꯔꯝꯕꯗꯨꯗ ꯀꯤꯕꯣꯏ ꯀꯩꯕꯣꯏ ꯑꯃꯨꯛ ꯇꯨꯝꯕ ꯍꯧꯒꯠꯂꯛꯇꯨꯅ ꯀꯞꯄꯒ ꯂꯩꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒꯗꯤ ꯃꯥꯒꯤ ꯃꯃꯥꯟꯅꯕ ꯈꯣꯏꯔꯦꯟ ꯇꯣꯝꯕꯒꯤ ꯌꯨꯝꯗ ꯕꯕꯥꯁꯤ ꯉꯟꯅ ꯍꯧꯒꯠꯂꯒ ꯂꯥꯛꯑꯝꯃꯤ꯫ ꯕꯕꯥꯅ ꯌꯨꯝ ꯑꯗꯨꯗ ꯍꯦꯛ ꯌꯧꯕꯒ ꯉꯔꯥꯡ ꯄꯣꯂꯣꯏꯕ ꯌꯥꯎꯔꯨꯕ ꯂꯩꯀꯥꯏꯒꯤ ꯃꯤ ꯃꯌꯥꯝ ꯑꯃꯁꯨ ꯌꯨꯝ ꯑꯗꯨꯗ ꯂꯣꯏꯅ ꯂꯩꯅꯔꯝꯃꯤ꯫ ꯕꯕꯥ ꯂꯥꯛꯄꯗꯨꯗ ꯃꯌꯥꯝꯅꯁꯨ, "ꯑꯗꯤ ꯅꯪꯁꯨ ꯂꯥꯛꯑꯕ, ꯐꯔꯦ ꯐꯔꯦ꯫ ꯅꯪ ꯂꯥꯛꯄ ꯉꯔꯥꯡꯒꯤ ꯂꯣꯏꯁꯤꯟꯈꯤꯗ꯭ꯔꯤꯕꯗꯨ ꯉꯁꯤ ꯑꯃꯨꯛ ꯂꯣꯏꯁꯤꯜꯂꯨꯅꯕ ꯃꯌꯥꯝꯒ ꯋꯥ ꯇꯥꯅꯔꯤ꯫ ꯃꯥꯏꯕꯁꯨ ꯀꯧꯈ꯭ꯔꯦ, ꯂꯥꯛꯑꯅꯤ ꯍꯥꯏ꯫ ꯑꯩꯈꯣꯏ ꯄꯨꯟꯅ ꯃꯥꯏꯕ ꯇꯧꯔꯒ ꯆꯠꯂꯁꯤ" ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯕꯕꯥꯗꯤ ꯋꯥ ꯑꯃꯇ ꯈꯨꯝꯗꯦ, ꯑꯗꯨꯝ ꯇꯨꯃꯤꯟꯅ ꯂꯩ꯫ ꯈꯣꯏꯔꯦꯟ ꯇꯣꯝꯕꯒꯤ ꯏꯃꯨꯡ ꯃꯅꯨꯡꯁꯨ ꯌꯥꯝꯅ ꯀꯞꯄꯝꯃꯤ꯫ ꯀꯩꯅꯣ ꯃꯌꯥꯝꯅ ꯍꯥꯏꯕꯤꯔꯤꯕ ꯋꯥꯐꯝ ꯑꯁꯤꯕꯨ? ꯋꯥꯔꯁꯨ ꯋꯥꯅ ꯉꯔꯥꯡꯒꯤ ꯅꯨꯃꯤꯠꯇ ꯃꯊꯧ ꯃꯉꯝ ꯑꯗꯨꯈꯛꯇꯤ ꯃꯄꯨꯡ ꯐꯥꯅ ꯂꯣꯏꯁꯤꯟꯕꯤꯔꯝꯕ ꯌꯥꯗ꯭ꯔꯣ? ꯍꯧꯖꯤꯛꯄꯨ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯄꯣꯂꯣꯏꯔꯨꯈꯤꯅꯤ ꯍꯥꯏꯔꯤꯁꯤꯕꯨ ꯇꯧꯍꯩꯅꯕ꯭ꯔꯣ? ꯍꯥꯏꯗꯅ ꯏꯃꯨꯡ ꯃꯅꯨꯡꯅꯁꯨ ꯌꯥꯝꯅ ꯄꯦꯟꯗꯅ ꯉꯔꯥꯡ ꯄꯣꯂꯣꯏꯕ ꯆꯠꯂꯨꯕ ꯀꯥꯡꯕꯨꯁꯤꯡ ꯑꯗꯨꯗ ꯈꯞꯇꯨꯅ ꯋꯥꯀꯠꯆꯔꯝꯃꯤ꯫ ꯐꯅ ꯏꯃꯨꯡ ꯃꯅꯨꯡꯅ ꯑꯗꯨꯝꯅ ꯍꯥꯏꯖꯔꯕꯁꯨ ꯄꯣꯂꯣꯏꯐꯝ ꯑꯗꯨꯗ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯗꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯇꯝꯃꯨꯕ ꯌꯥꯗꯕꯅꯤꯅ ꯃꯌꯥꯝꯁꯨ ꯇꯨꯃꯤꯟ ꯂꯩꯅꯗꯨꯅ ꯃꯥꯏꯕ ꯂꯥꯛꯄ ꯉꯥꯏꯅꯔꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯃꯥꯏꯕꯗꯨꯁꯨ ꯌꯧꯔꯛꯈꯤ꯫ ꯑꯗꯨꯒ ꯃꯥꯏꯕꯗꯨꯗ ꯑꯣꯏꯅ ꯄꯣꯂꯣꯏꯐꯝꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯇꯨꯒꯤ ꯃꯇꯥꯡꯗ ꯁꯤꯠ ꯅꯥꯟꯅ ꯋꯥꯔꯤ ꯇꯝꯃꯝꯃꯤ꯫ ꯃꯗꯨꯗ ꯃꯥꯏꯕ ꯑꯗꯨꯁꯨ ꯑꯉꯛꯄ ꯑꯃꯒ ꯂꯣꯏꯅꯅ ꯁꯨꯝꯅ ꯈꯨꯝꯃꯛꯏ, "ꯀꯩꯅꯣꯅꯦ ꯅꯣꯏꯅ ꯍꯥꯏꯔꯤꯗꯨꯕꯣ? ꯐꯅ ꯃꯗꯨ ꯑꯣꯏꯔꯒꯁꯨ ꯅꯈꯣꯏ ꯑꯗꯨꯛ ꯌꯥꯝꯃꯤꯗꯨꯕꯣ? ꯅꯝꯗꯅ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯄꯗꯨ ꯃꯗꯨꯃꯗꯤ ꯂꯣꯏꯁꯤꯜꯂꯝꯒꯗꯕꯅꯤ꯫ ꯅꯠꯇ꯭ꯔꯒ ꯅꯈꯣꯏꯅ ꯏꯃꯨꯡ ꯃꯅꯨꯡꯗ ꯄꯥꯎ ꯑꯃꯠꯇ ꯑꯣꯏꯔꯒꯁꯨ ꯄꯤꯕꯤꯔꯝꯒꯗꯕꯅꯤ꯫ ꯑꯁꯤꯕꯗꯣ ꯍꯧꯖꯤꯛ ꯆꯤꯡꯌꯥ ꯆꯤꯡꯈꯣꯡꯒ ꯑꯣꯏꯔꯦ꯫ ꯂꯝꯂꯛꯀꯤ ꯁꯥ ꯎꯆꯦꯛꯅ ꯂꯥꯟꯕ ꯀꯥꯟꯕ ꯇꯧꯔꯝꯃꯣ, ꯅꯠꯇ꯭ꯔꯒ ꯂꯩꯔꯝꯃꯅꯣ ꯑꯩꯈꯣꯏꯕꯨ ꯀꯝꯗꯧꯗꯣꯏꯅꯣ? ꯑꯉꯥꯡꯁꯨ ꯑꯍꯟꯁꯨ ꯅꯈꯣꯏ ꯑꯃꯠꯇ ꯒ꯭ꯌꯥꯟ ꯇꯥꯕ ꯌꯥꯎꯗꯦꯗ꯫ ꯂꯥꯇꯣꯟ ꯃꯇꯠ ꯑꯃꯠꯇꯅ ꯑꯣꯏꯔꯒꯁꯨ ꯈꯨꯝꯖꯟꯕꯤꯔꯝꯒꯗꯕꯅꯤ꯫ ꯑꯣꯟꯊꯣꯛꯄꯅꯤꯗ, ꯇꯧꯍꯩꯗꯕ ꯉꯥꯛꯇ ꯑꯣꯏꯅ ꯇꯧꯏꯗ꯫ ꯑꯗꯨꯗꯤ ꯂꯥꯛꯑꯣ ꯆꯠꯂꯁꯤ, ꯑꯩꯈꯣꯏ ꯅꯣꯏ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯩꯕ ꯌꯥꯕ ꯃꯇꯝ ꯅꯠꯇꯦ꯫ ꯁꯥꯒꯩꯁꯤꯃ ꯄꯨꯡꯃꯥꯡ ꯍꯦꯛ ꯃꯥꯡꯊꯣꯛꯄ ꯍꯥꯏꯕꯗꯨ ꯃꯗꯨ ꯇꯥꯔꯅꯤ꯫ ꯂꯥꯛꯑꯣ ꯃꯐꯝ ꯑꯗꯨꯗ ꯑꯩꯒ ꯄꯨꯟꯅ ꯆꯠꯂꯁꯤ" ꯍꯥꯏꯗꯅ ꯃꯥꯏꯕꯗꯨꯒ ꯃꯌꯥꯝꯁꯦ ꯄꯣꯂꯣꯏꯐꯝ ꯑꯗꯨꯗ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯔꯝꯃꯤ꯫ ꯇꯧꯕꯇꯕꯨ ꯕꯕꯥꯗꯤ ꯑꯣꯏꯔꯝꯒꯗꯕ ꯃꯇꯧꯗꯨ ꯌꯦꯡꯕ ꯇꯟꯕꯗꯒꯤ ꯃꯥꯗꯤ ꯂꯩꯍꯧꯔꯒꯦ, ꯌꯥꯎꯔꯔꯣꯏꯒꯦ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯂꯩꯀꯥꯏꯒꯤ ꯃꯤꯅ, "ꯕꯕꯥ ꯌꯥꯎꯗ꯭ꯔꯒꯗꯤ ꯐꯖꯗꯦ, ꯅꯪꯒꯁꯨ ꯂꯨꯅ ꯇꯤꯟꯅꯔꯝꯃꯤ, ꯑꯔꯣꯏꯕꯁꯤꯃꯗꯤ ꯅꯪ ꯌꯥꯍꯧꯔꯨ ꯂꯥꯛꯑꯣ" ꯍꯥꯏꯗꯅ ꯅꯝꯗꯅ ꯕꯕꯥꯁꯤ ꯃꯌꯥꯝꯅ ꯄꯨꯔꯒ ꯆꯠꯂꯝꯃꯤ꯫ ꯃꯐꯝ ꯑꯗꯨ ꯍꯦꯛ ꯌꯧꯕꯒ ꯑꯉꯛꯄꯅꯤ, ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨꯗꯤ ꯁꯤꯡ ꯂꯣꯡꯈꯠꯂꯤꯕ ꯃꯅꯨꯡ ꯑꯗꯨꯗꯤ ꯌꯥꯎꯔꯝꯈꯤꯗꯦ꯫ ꯃꯩꯅ ꯆꯥꯕ ꯁꯤꯡꯁꯤꯡ ꯑꯗꯨꯁꯨ ꯃꯐꯝ ꯀꯥꯏꯅ ꯇꯣꯈꯥꯏ ꯇꯥꯔꯒ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯝꯅ ꯑꯁꯤꯕ ꯍꯛꯆꯥꯡ ꯇꯪꯈꯥꯏ ꯑꯗꯨ ꯂꯩꯔꯝꯗꯕꯗꯨꯗ ꯃꯌꯥꯝꯁꯤ ꯀꯤꯕꯒ ꯀꯩꯒ ꯑꯉꯛꯄꯅ ꯌꯣꯝꯅꯔꯝꯃꯤ꯫ ꯃꯥꯏꯕ ꯑꯗꯨꯁꯨ ꯀꯩꯅꯣ ꯇꯧꯔꯝꯃꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯁꯤꯗꯤ? ꯅꯈꯣꯏꯕꯨ ꯍꯛꯆꯥꯡ ꯃꯆꯦꯠ ꯈꯔ ꯂꯦꯝꯍꯧꯔꯤ ꯍꯥꯏꯕꯗꯥꯏ? ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯕ ꯍꯪꯉꯝꯃꯤ꯫ ꯃꯗꯨꯗ ꯃꯌꯥꯝꯁꯨ ꯈꯨꯝꯐꯝ ꯂꯥꯛꯐꯝ ꯑꯃꯗ ꯈꯪꯉꯝꯗꯦ꯫ ꯀꯣꯟꯅꯗꯤ ꯃꯥꯏꯕꯗꯨꯅ ꯑꯁꯤꯕꯗꯨ ꯐꯪꯅꯕ ꯊꯤꯌꯨ, ꯎꯃꯪ ꯋꯥꯃꯪꯗ ꯁꯥꯅ ꯆꯦꯜꯂꯒ ꯄꯨꯁꯜꯂꯝꯕꯁꯨ ꯌꯥꯏ, ꯑꯗꯨꯅ ꯅꯈꯣꯏ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯗ ꯐꯪꯅꯕ ꯊꯤꯌꯨ ꯍꯥꯏꯔꯛꯄꯗꯒꯤ ꯃꯌꯥꯝꯁꯤ ꯍꯛꯆꯥꯡ ꯃꯆꯦꯠ ꯈꯔ ꯑꯗꯨ ꯎꯃꯪ ꯋꯥꯃꯪꯗ ꯐꯪꯅꯕ ꯀꯣꯏꯊꯤ ꯊꯤꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯐꯪꯕ ꯀꯧꯕꯗꯤ ꯂꯩꯈꯤꯗꯦ꯫ ꯑꯉꯛꯄꯅꯤ, ꯑꯁꯣꯝꯗ ꯍꯛꯆꯥꯡ ꯑꯗꯨ ꯃꯄꯨꯡ ꯐꯥꯅ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯄ ꯂꯣꯏꯁꯤꯟꯈꯤꯗ꯭ꯔꯕꯅꯤꯅ ꯃꯥꯒꯤ ꯃꯌꯨꯝ ꯑꯗꯨꯁꯨ ꯃꯥꯒꯤ ꯅꯨꯄꯤ ꯑꯉꯥꯡ ꯃꯃꯥ ꯃꯄꯥꯒꯤ ꯃꯃꯪ ꯃꯍꯥꯗ ꯂꯥꯛꯇꯨꯅ ꯑꯀꯤ-ꯑꯀꯤꯕ ꯇꯧꯍꯩꯗꯕ ꯌꯦꯡꯍꯩꯗꯕ ꯃꯇꯧꯗ ꯎꯕ ꯍꯧꯔꯛꯈꯤ꯫ ꯃꯁꯤꯗ ꯅꯠꯇꯅ ꯂꯩꯀꯥꯏ ꯑꯗꯨꯃꯁꯨ ꯇꯝꯅꯕꯗ ꯅꯨꯃꯤꯗꯥꯡ ꯃꯤ ꯑꯃꯠꯇ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯄ ꯉꯝꯅꯔꯝꯗꯦ꯫ ꯕꯕꯥꯁꯨ ꯃꯃꯪ ꯃꯍꯥꯗ ꯈꯣꯏꯔꯦꯟ ꯇꯣꯝꯕꯒꯤ ꯊꯋꯥꯏ ꯑꯗꯨꯅ ꯇꯣꯏꯅ ꯂꯥꯛꯇꯨꯅ ꯑꯀꯤ ꯑꯈꯪ ꯀꯌꯥ ꯃꯔꯣꯝ ꯑꯃ ꯅꯪꯕ ꯍꯧꯔꯝꯃꯤ꯫ ꯑꯗꯨꯒ ꯕꯕꯥꯁꯨ ꯇꯣꯏꯅ ꯀꯧꯔꯝꯃꯤ, "ꯏꯇꯥꯎ ꯆꯠꯂꯁꯤ, ꯑꯩ ꯏꯇꯣꯝꯗ ꯑꯩꯒꯤ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯄ ꯂꯣꯏꯁꯤꯟꯈꯤꯗ꯭ꯔꯕ ꯃꯐꯝ ꯑꯗꯨꯗ ꯑꯩ ꯅꯪꯕꯨ ꯉꯥꯏꯔꯤ, ꯅꯪꯕꯨ ꯂꯥꯛꯑꯣ ꯆꯠꯂꯁꯤ" ꯍꯥꯏꯗꯅ ꯅꯨꯡꯇꯤꯒꯤ ꯕꯕꯥꯒꯤ ꯃꯃꯪꯗ ꯎꯔꯝꯃꯤ꯫ ꯑꯁꯣꯝꯒꯤ ꯃꯁꯥꯒꯤ ꯃꯌꯨꯝ ꯑꯁꯦꯡꯕ ꯑꯗꯨꯗꯁꯨ ꯄꯣꯂꯣꯏꯕꯗꯨ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯈꯤꯗ꯭ꯔꯕꯅꯤꯅ ꯇꯝꯅꯕꯗ ꯏꯃꯨꯡ ꯃꯅꯨꯡꯗ ꯂꯩꯐꯝ ꯆꯥꯐꯝ ꯑꯃꯠꯇ ꯈꯪꯉꯛꯇꯕꯗꯒꯤ ꯂꯩꯀꯥꯏꯒꯤ ꯃꯤ ꯃꯌꯥꯝ ꯑꯃ ꯑꯍꯤꯡ ꯂꯦꯛꯍꯜꯂꯝꯃꯤ꯫ ꯃꯗꯨꯐꯥꯎ ꯌꯨꯝ ꯑꯗꯨꯗ ꯑꯀꯤ-ꯑꯀꯤꯕ ꯃꯑꯣꯡ ꯃꯇꯧ ꯀꯌా ꯑꯃ ꯆꯠꯊꯔꯛꯄꯗꯒꯤ ꯂꯩꯀꯥꯏꯒꯤ ꯑꯍꯤꯡ ꯂꯦꯛꯄ ꯂꯥꯛꯄ ꯀꯥꯡꯕꯨꯁꯤꯡ ꯑꯗꯨꯐꯥꯎ ꯀꯤꯗꯅ ꯑꯍꯤꯡ ꯑꯗꯨ ꯂꯦꯛꯄ ꯑꯃꯠꯇ ꯆꯠꯅꯔꯝꯗꯦ꯫ ꯅꯨꯃꯤꯠꯇꯨꯗꯤ ꯕꯕꯥ ꯑꯕꯣꯛ ꯄꯨꯄꯨ ꯃꯈꯣꯏ ꯑꯍꯨꯝꯁꯤ ꯆꯥꯛ ꯆꯥꯅꯕ ꯇꯧꯔꯤꯉꯩ ꯕꯕꯥꯅ ꯄꯨꯄꯨ ꯑꯕꯣꯛꯇ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ,
Ima baba ahingda aigi itauduna aise sum toina kauraga leire. Aidi tufam chafamga amata khangjalaktre hairame. Maduda bobongna sumna kume. Ibungo adudi sumaina tauro. Haji akhoi chaksu kanamata chadri. Se thonganda chakdum mahum khak taraga. Isang kharaga ima nanga chalga thaduosi. Maduda nangna huren haigadabadi. Aigi mangda toina laiba sikhraba thawai. Nang amukhana aigi mangda laanu. Aidi asangmani aigi matang wali. Ngasi aina chak chadum targa tharibasi. Masi nangna sarga hankro. Aduga amukhana aigi nakta laanu haigadaba. Ado ibungo nang bab tarapo hangame. Babana mo ima karisu kanaroida. Adumaina tauragasu kumai. Maduda abong na muktawda tawsi. Masi tayo na dagi sanaragtuna laaba. Ahal laman ge pautangni. Lao sa ima sakto simbirage haidana. Aboka babaga sakto tadok na ba. Tunga na tongin narami. Numidango ere babaso masada kiba karap haurami. Adum na aboka babaga mit usando na laik parami ngay. Makwagi mang dami ima lepaga laybadong na taurami. Maduda babaga aboka na mit hekpang tuwaga. Yengo bada na kanaso amuk hekta layramdi. Kona mapamaduda thaduamaga tungandagi sangakpada. Polo iba numitan namkiba manam karum tawba manamsi. Adaida mukselaki. Aduga tungan ki tungak say singadusu. Masama tumna salaga. Makhada bom tutaraki. Abukso mataw duda pakalagpadagi. Ibungo mataway mamito lakta lapa mali. Imung na karatu na sanghaura si haidana. Babaga abukko imung da hatuwa tu sangakpada. Makoy enigi mamangda musuk mubama. Salaw nga samaga satki. Madudagi akoy abukti masado gyan mangami. Babana abuk sa imong da pusalam. Pupuso yam na bakatsarami. Imong egi abuga abuk so gyan na mukhangakik laki. Aduga so mayo masing badana. Numida nga sida mapanda thaway aduna. Babagi mamingga matu masagi mamingga. Kau duna hekta kapupa makpon si tarami. Adumayna sum tawrakpadagi ko na thangda. Mayamna sumayna sum tawragadi yararoy haidana. Asiba to kwiti tibada. Numito da mana karga tarakiba uzawa tuki makpongda. Kwayan to magi mayna karum sakra bahaksang. Takhaya do ukhonga do da mayamna thengnarami. Angakpani madudagi mayamna ngalingada tuna haksang masieto. Mataw mga pangthokto na magi tokpam tokpa puloy loisalami. Adumayna tawkibadagi tamnaramba kayado. Auditi pungsik health sikhi. Babagi mamangda toy na laambado sulakidre. Masini mayam nga sigirian huwara story. Matangi wari tagalagpada mayam po na muktheng narasi. Nga sigiri mayam dagi kain na nababiti ay lawzari.